ngasi phongkhiba tongan tongan ba manipuri si phungsingdagi maruibi ipausing myamna thamji ahanbada kalahandi mother case ki 21 jail da thorianduna siram lehri Orissa ki kalahandi district oja nupi ama phaba masum hatpada maruina sinaba Gobin Sau ngasi lepa poko numita Bolangir district ki jail amagi premises manungda hawba upambi amada thorianduna siram lehna police na phungdokre upambi amadigi phi amana thariyalaga sahu leirami amasum makpu subdivisional hospital da thuna puki adubu mafam aduda doctor singna mak siri haina lakthoki hainisu kantabanji subjail gi authorities na haki Gobin Sahu bungasi judicial magistrate first class court putokadabani jail authorities ki nakanda asoi bising leiki haina DIG Regions Bhubaneswar Supakant Mishran haki amasum masigi Maralibising adugi mathakta disciplinary ki thabak adu lokatkani haina sumangna makhataki Bolangir Superintendent of Police Kulaskar Nitin jail adugi lambi da laikre Bolangir district ki Torekela block ki manungda leiba Ranchi khundagi masagi se kungamari surabi Oza adu phaba masum phatpa du leiba siki mafam punamakta thamoi swon ki amasum matam adugi Minister of State DS Mishra bu mafam laukthoknaba opposition na demand toki Maru oina scenery we acquis Gobin Sawosi Minister of State DS Mishra ki naknaba loinana amani Mishra tha taruki tungda Nabin Patana cabinet ki tegi laukthokre Nupi oza adu Kalahandi district ki mahaling da leiba private school amar oza oibani aduga Gobin Sauna Educational Institution adugi Managing Committee President Ozana Pidu Hokipa Sahi ki October Nipan Thiba Khanki Diamasum October Taragamapanna School Premise Manu Laiba Kom Amadigi Maki Saru Singamasum Ate Haksang Sing Saruk Sing Kona Panki Ozana Pidu Buhat Pama Ki Haksang Adu Bumaset Kya Thona Kaksat Pa Masum Madu Mai Thadokpa Duga Madu Ko Madugi Manung Phumjundagi Maral Sahu Kona Faki Magna Oza Nupi adugi bag mobile phone amasum atay processing adu evidence mga nanaba may tadoki Gobin Sahugi Nupiga aron mamari lainabasing phongdokani haina Oza Nupi adu na mangona kenki madurigi mahakna mabo hoki basahi October ni pa na magi car manungda maukhari melaga hatki haibasi police investigation na khangmangkre thawdo adu CBI na thijanaba Congress ki Kantabanji MLA Santosh Singha Saluzana demand tokre Atopa Congress MLA Suresh Rotrena Judicial Inquiry ma demand toki ngasi jail compound manungda hawu upambi amadagi thawriyandun shikiba Gobin Sauna court pibi statement da government pairiba BJP lusing mukharagi maral phongdokani khanbadagi makpu hatkibane haina Orissa BJP gi Mahila Morcha President Shrutina haiki haidenasu pausina makhatana su phongdorakli Makasa tarak po na to papao mana Lionel Messi na losing mo world champion Argentina ki team Buenos Aires thungkre hanak ta Qatar na yumbu oiraga pangthokhiba FIFA World Cup 2022 gi title lokhiba Lionel Messi na losing ba world champion Argentina ki team asi ngase yu angan mataleba sigi konung Buenos Aires thungkre Ningsing bayay numayzu numita sanakhiba tournament sigi final da Argentina na defending champion France pu penalty shootout mari anita maithiba piramlaga ahomlak suba title lobang amkhibani Argentine star Lionel Messi gi oinadi masina career gi ahanba World Cup title oidibani Buenos Aires ki Ezeiza airport thungkraba Argentina gi sanaroi singa sima pamasiga naknabada leiba Argentines Football Association AFA gi training complex da ihinga malegani mafam asina miyoi lising kayana World Cup champion team asibu thagat pa phongdoknaba khawrang ngai na dun leidi Argentina gi team asi Buenos Aires city gi mayamakta da leiba iconic oiraba Obelix monument sakani Argentina ka government na laiba popon numit suti laukthokibadagi miyoi million kaya su lambi surokta tholakani haibagi thajaba leidi Aikoi numidang su pamasum hayeng su mapamasida lengdana laikhigani haina masagi se kungamanga suraba satra oiriba Erdocas na airport ki mapana agency sida phungduki hayeng su thabak tawroidabana Argentina ki team ga loinana Olex satkani swaki Qatar da pangthokiba FIFA World Cup ki final match adugi apiba matam gi manungda goal ani sanaraga laikhraba matung minute kuntra gi extra time da haptuna sanarakpada makhatana team ani gi maikeri gi goal amamam ga hapsinaraga ahmomda manaduna laikhibadagi penalty shoot out tawkibni penalty shoot out Argentina na France pu madi ani da maithiba piramlaga sahi kuntra ga taruki matungda tournament sigi title ahan boina lobang amkhibani
फ्रांस का सनाखिबा फाइनल मैच असिदा गोल अनि स्कोर तौबा ngamखिबा अर्जेंटीना की कैप्टन लियोनेल मेसीना बियोनो आयरेस की एयरपोर्ट यौरीबा मतुंग प्लेन की फीफा वर्ल्ड कप की ट्रॉफी पाइदना कोच लियोनेल स्कोलिनी गा लोइना अहानबा सनरो ओइना कुमथराखि लियोनेल मेसी की पिक्चर अमसु प्लेन की ममैदा थेतुना नाकलदा वन टीम वन कंट्री वन ड्रीम हाइब वॉइस ताखि इरोलिनस अर्जेंटीना एयरबस A330 दगी अनिसुब सनरो ओइना कातर की टूर्नामेंट दा गोल मरी सनखिबा फॉरवर्ड जोलियंस अल्बारेस कुमथराखि लेबापोक नुमी की अथेंगबदा सनरो सिंगलंबी दा लापदा अर्जेंटीना की टीमबु नुंगसिजबा मियामना हराउताम ओके मसिंग यामना मियामना हराउब सरुक याखिबदगी लंबी अदु क्रिक्रि इनखि आइना इंग्लिश मसमपन मारफुगा तरुक की मतम अदु निंगसिंगली अदुबु मसिगी ngaranggi mai pakpa sidi yamna pukning nungsiba masu oike haina masagi sai humfuga manga suraba architect Ricardo agency ta phungdokhi thaudo os english masimapan marfuga taruka kyam khena bano haibidi khangde dubo handake sidi yamna matam sare haina world cup champions argentina ki sanaroi singbu pungning thogar plaki pa masagi sai marfu suba zolema guerini haiki loisilak poina to papa mana kaithil gi lan loidri pojon pham phangdrabi street vendor taragom de wan thaduna laikana khre mari subu kaithil ni hairiba temporary market famduna pojon mi yabigi matam Imphal municipal corporation na leblakibagi mayok to khongjang sangsilakhibi yamlaba khoirambal kaithil street vendor nupi singmu police na tankhaina bhona bra mogbom sizinnarakwadigi potpham phammi taragom de wan tharaktuna hospital pukhalaga laikana khre hari thaudo asing asi joint action committee on street vendors na temporary market pot yon bi yabigi matam akakna bapiduna thingjilakiba thingmalak thokadabani haiduna haurakhiba da thokibani street vendors sing na IMC ki office tamna laktuna thomjinna bu honrakpada city police na BT road ta thingki adomainama street vendor phamlibi sing na all assembly road ta makata na khongjang sangsilakpada su police na passport office ki gate mamang na thingduna thallaga tan khaina ba mogbom singsijanaki khongjang sangsilakhiba singna IMC amasum district magistrate ka thingba sing lathokadabani haiba warol sing iba plate card sing paikhiba go loinana pn ba ko law sing lakhi demand asigi mari leina temporary market thingjinduna porpam phamkidi loshilak poina ten ma paw mana Christmas mamangda naga pistoki wari makha sanagadawba mandi chief minister Rio Nagaland government center amadi NSN IM amasum NNPG की मरक्त नकलनी थोकना नागा पिस्टोक अमदी पॉलिटिकल इशू की मताना वरी सनारी अदु मखासा थनबा खन खरबसु लाकलिबा क्रिसमस ममांगना वरी सनागदोब मानदे हैना नागालैंड की चीफ मिनिस्टर नेपी रियोना फोंदोरकली हिरामसिगा मरी लैनना चीफ मिनिस्टर नेपी रियोना मखाताना फोंदोकिबदा न्यू दिल्ली दा लैरिबा नागा नेगोशिएटिंग क्रिसमस कुमा यावनबगिदम स्टेट असिदा मुहलखरे मसिना मरम ओरगा क्रिसमस ममांगना वरी सनाबगी खुदोंग चाब लेथ्रे Nagaland Assembly election की मगोइना नागा political issue की मतंगदा ओरिजिन अमा पुरक्प ngamdrabdi election boycott tawgani haina mai kyadigi phungdoknarakpa thengnare adubu masidi state government na lanai oina pekhat piaba thaba amata leiti orizin purakpa ngamdrabasu lengakna teksak pufam thokti maramdi center na NSN IM amasum NNPG gi hawkhiba kumja English nga mosamapan Maudraga taret amasum English nga niga taraga tarete ki hawraga wari sanaduna lakhibani madugi matung hawkiba kumja English nga niga taraga mangar India government amadi NSN IM anigi marakta framework agreement ama khuyak pinakhibani matam sangna sayina duna madi warisin purakpa ngamduna lakliba naga political issue gi matangda aroiba khuyak pinaduna makhatana wari sananabada NNPG gi oinadi ayaba pikhrabusu NSN IM gi oinadi aroiba khuyak pinaduna wari sanadringa gi mamangda naga gi tongan ba firal amasum constitution laijagadabani haina demand torakpadagi wari sanaba leptuna lakhibani hairehnasu pawsna makhatana phongdorakli hausi koinadi me pawsu matanga solution jarage masum me puna no update ngaminasi